Bismillahirrahmanirrahim. Hajj Islam gi maru ibi yumbi amani masi Allah bu nungsibagi khongchatni mahaki yumdani amasu mahaki Habib sallallahu alaihi wasallam gi manaktani masi iman gi inot hapnabagi damaktani amasu punsi wa sunnat ki lambi da puruknabagi damaktani Rasulullah sallallahu alaihi wasallam na haibirami Hajj amadi umrah fi sabilillah ni haibudi Allah gi lambi dani amasu jihad makhallamani aduga hajj chaliba miyoi sing wafdullah ni habida Allah gi khongbuni riwayat amada sunna habirami idha kharaja al-hajj min ahlihi fasara thalathata ayyam aw thalatha layalin kharaja min dhunubihi ka yawmi waladathu ummuhu wa kana sa'iru ayyamihi darajat haibidi hajina yumdigi tholaklaba amasung numit humni haukrabadi pokbada ngairiba angangum gunahadagi sengi masigi matungda lemhuriba hajj ki numitsim aduna makhoi gi thak wangnabagi maram oigani maram asina hajj saliba khudimma pa Allah taala na kabul tawisanu tafam thokpa amal sing niyam chumna amasung mapung fana tawbanga man bisanu makhoi gi gunah sing kokthok bisanu amasung amal asigi barkatagi loina makhoi gi barkatagi Allah taala na koi khwai pumna makbisu kabul tawi boisanu